Tha asigi tarik taranithoi da security forces na Imphal West District ki Lamphel Police Station manung chana leiba Langol area dagi KCPPWG gi active kadra Mari amadi founder chairman Lasham Ranjit Singh chahi yankhai ga nithoi atopa ming tamnganba atopa ming apik atopa ming loya Yurembam awang leika Imphal West District dagi fagat kre atopa kadra Singh gi maming singna Oinam Samarendra Singh chahi nifu ga nithoi atopa ming macha atopa ming moirangjaw atopa ming karangjaw thanga karang mamang leika Manipur district Langol Imphal West District tagini amana arambam Birkumar yankhai ga nithoi atopa ming kanba atopa ming BK sekngai kangla tombi mandriban Imphal West District tagi atopa kadra mana maibam tomba Singh kuntraga mapan atopa ming loya tentha kunjaw Thobal District tagi loinana jabongbam lamngan ba maitai chahi kuntraga nipan atopa ming wangba Hebong Popi Maning Leika Imphal West District tagini makhoi galana na mobile phone mga amadi Aadhaar card ahum phagat pangamki tha asigi tarik tara nithoi da Manipur police na Lilong judging area dagi UNLFP gi active kadra ama bombo khaiba ama ga mari leina ba Irilbong police station na FIR case leiraba kadra ama phagat kre Fagat kiba miyoy adudi Imphal West ki yari pok top jingtha mathak laikai dagi hidang mayum Banerjit Sharma chahi kungamari atopa ming mania asini mahakalan na mobile phone ahum lishing kuntrani thoiga chawnga yawarba wallet ama Aadhaar card ama ID ama UNLFP gi side bag ama registration number yaw daba Mahindra Scorpio and car amaga loina na fagat ki